콩아 코 이마 까이노 동노라 미시고 코 마제 오토 이마 오토 되지 오토 되지 오토 이마 나 코 오토 또 그런데 자르 야 되다 자살로 자 하우브라 살로 짜는데 왜또 세이트나 자기 모르네 갖다 줘 갖다 내 애는 쪼개라 어디 니네 오빠 너무 다 허러 그래서 뭐또 왜 이마 짝도 싸발로 찰러로 하바 걔도 왜 또 되는 짜나 들어 야 이제 이때만 부더래 나까노 아이씨 와 이게 무슨 일 온다 와 나이도 나가네요 짜니 시야브라 mẹ nó đây đeo bro 자토 너네 아니다 이거 자토는 đeo thì ấy 자토 약간 하우이다 하우더라 이마 돼야 khai 카디다 생니 하우분이 시디 아이디 뭐 khai 야 이제 찐티도 비동하고 ngang 찐티도 비동하고 ấy 좀 biết là cái nụ 자라 ấy chúng ta trả được biết là cái 하우 싸더니냐 복도 냠냐로래가 꼭꼭 나오라니 봐 비피가 로로 이터라니 봐 em ngông đi rồi 왜 그냥 작살로 싸 Hào ý hề Thế là nếm hào ý có xa Nga cho mình vừa có đen rồi đúng không? Nga là cha được rồi xa ta khai nó xa hay nó khó để đợi khoảng gần rồi cái anh nó nó tiền lại không 아니 gì 뭐 đâu 하고 있었나 봐 많이 말해 không ăn cái sầm này 많이 사고 저절로 와 ra đây 와 bằng cái hậu tận là bị 와 Ở đâu thì sao gì vậy? ta lại quay hết tôi mà kì không có chỉ ra thôi thì nó mới ta đây tôi mà kì ra thôi ấy tôi mà 이놈 어디 감사 Ví dụ này nó hát tôi rồi cái đi nó hát gì cái nó qua nè Mà nhìn thế này mà khá tả này 그래 nó vô rõ cái police Police này ra Lại thì đi cái này để tôi Đã chân rồi tôi đứng đi không Hào vậy khai mà 시디야 돈 많네 이놈네 니미네 그랬다 Mình mến ra Hào ý mình mới là 라메 아복도미 한다 thế thế 그래 난 강호 들어있지 không ngồi để cái mà cái mày ngang chân nó lăng chân nó đúng Đã không con em cha lênคนน่าจะดีนี่ดูก็คนมาดีวิดีโอสิดีไม่ยังกี่ยังงงไงเนี่ยบ่เดี๋ยวค่อยช่วยไม่ยังมีงงไงเนี่ยบ่ต้องดีนะแต่ก็ค่อยยิ่งมีโมริโอเนี่ยบ่ค่อยมาเสBỏ cái đi xoay nè mônนะบ่ค่อยงานนาๆนี่ด้วยนะเสบาจะมาสู้งานแต่ต้องจะรีเฮงนาบ่ได้เฮงนาบ่นุมีแต่กินงาชิบ่มาสู้จริงนะต้องจะรีดูกิจมักแต่ค่อยนะเมมโมรี่โอ้ยนะบ่ายนะซุวิดีโอจะนะมาก็ YouTube ได้ทำกันเนี่ยஅது다 누시비가 좀 마양 좀 얘기리 누시비가 마양 얘기리 빰다가 미싱 좀 얘기가 누가 주가이데 누가 하디가 맨다 거리다가 방 하이하이거든요 누가저기 많이 하이비라가는 ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯕ ꯂꯝ ꯀꯣꯏꯕ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯇꯧꯅꯔꯤꯅꯤꯅ ꯑꯗꯨꯝꯕꯗꯤ ꯅꯠꯇ꯭ꯔꯦꯀꯣ 나더라고 ꯁꯤ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯅ ꯁꯦꯝꯖꯕ ꯀꯩꯅꯣꯁꯨ ꯅꯠꯆꯗꯦꯕ ꯁꯨꯝ ꯃꯦꯃꯣꯔꯤ ꯍꯧꯅꯕ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯒ anh cái cột thì em hát lẹ bà nó là bị đây làm gì đấy thì nó là 자 거의 뒤로 아 이 뒤로 오가 뒤로 thôi kệ tumma tanni sa tho 아 Hào ý ra thôi kệ ra biểu Phải lúc rồi có lên rồi kai magi video sida bu ngai jaba mayam amasu leini edi imana tawbase fataba wanga angera
Nawa na kira. Ima, mo, dumaan lang ka no, mi, ay juwa kita ngang kaya mga sidi. Ay video so kaya to na dun namdra balik ko handa siya tanda na pa maja kata mo ayang ngang na. Ado so ima na ngang ba sita nung sida no puyeng da yeng ba hadi masana ja boy sara ga paida ngak paida ga yeng mo do gi type ta mo nung sibida na dum yeng bi ba kang room so lay ba mo mi am du gi kala ga mo ngai ta na ina video se. Hai, janin de. Kara ga ta jam. Ayang ba matan da de handa video so namdra ba. 좀 넘나. Kala peli. Wabade hantaki matangsida wabade sumai waba mo leitre aduga mayamdo haidi yengningiba mayamdo su naroi ka de haiba leite ko sumaina naroi aigi inga thoi ka haiba su leite ko aidi ma se angau bine akoi mayamsu kai haidu no kangera akoi ma se angau bine video se ai nammaga mayamda public ta ꯑꯩꯁꯨ ꯌꯥꯝꯅ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯃꯤ ꯑꯗꯨ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅꯒ ꯚꯤꯗꯤꯑꯣꯒ ꯏꯃꯥ ꯌꯨꯇ꯭ꯌꯨꯕꯇꯒ ꯊꯥꯒꯠꯂꯤꯁꯦ ꯐꯠꯇꯅ ꯈꯟꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅ ꯈꯟꯕꯤꯒꯦꯁꯨ ꯑꯗꯨꯝ ꯌꯥꯏ ꯃꯁꯤꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯌꯦꯡꯉꯨꯅꯦ ꯑꯩꯗꯤ ꯃꯃꯥꯡꯗ ꯊꯥꯒꯠꯍꯧꯗꯕ ꯚꯤꯗꯤꯑꯣꯒꯗꯣ ꯎꯕꯗ ꯑꯁ ꯑꯗꯨꯝ ꯄꯤꯖꯦ ꯇꯥꯔꯒꯁꯨ ꯀꯩꯅꯣ ꯇꯧ ꯌꯥꯗꯦꯕ ꯌꯦꯡꯕꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯥꯁꯦ ꯂꯩꯔꯣꯏꯗꯣꯏꯅꯦ ꯏꯃꯥꯒꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯣꯏꯁꯦ ꯄꯥꯟꯖꯤꯅ ꯊꯥꯔꯛꯄꯗ ꯁꯥꯡꯕ ꯆꯍꯤ ꯑꯃꯃꯨꯛꯇꯪꯅꯤ ꯑꯩꯈꯣꯏ ꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯃꯥꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯣꯁꯨ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯀꯜꯂꯒ ꯐꯠꯇꯕ ꯋꯥꯁꯨ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯃꯨꯠꯇꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯗꯅ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯃꯌꯥꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯥꯏꯅꯒ ꯑꯩ ꯈꯣꯝꯖꯗꯦ ꯑꯗꯨ ꯑꯩ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯖꯖꯩꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯍꯥꯏꯕ ꯑꯃꯨꯛꯈꯛꯇꯤ ꯑꯩꯈꯣꯏ ꯗꯤꯄꯥꯂꯤꯅ ꯃꯌꯥꯝꯁꯨ ꯍꯥꯏꯅꯕ ꯍꯥꯏꯌꯣꯅꯅꯦ ꯑꯩ ꯀꯨꯏꯔꯕꯗ ꯑꯃꯨꯛꯈꯛꯇꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯑꯗꯨꯁꯨ ꯁꯨꯝ ꯏꯀꯥꯏꯖꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗꯣ ꯑꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯤꯕꯗꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯅꯤꯕꯒꯗꯨꯁꯨ ꯑꯩ ꯏꯀꯥꯏꯖꯖꯩ ꯃꯌꯥꯝ ꯅꯨꯡꯁꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯂꯥꯏꯛ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯤꯕꯤꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯩꯅ ꯁꯪꯖꯗꯕꯅꯤꯅ ꯀꯃꯦꯟꯗꯣ ꯃꯇꯝ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕꯁꯨ ꯌꯥꯎꯋꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯏꯃꯥ ꯆꯥꯛꯇꯣ ꯆꯥꯈꯤꯁꯦ ꯑꯗꯨꯒꯅꯦ ꯍꯤꯞꯄꯒꯅꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯏꯅꯝꯃꯅ ꯂꯣꯏ ꯅꯥꯟꯊꯣꯛꯆꯔꯅꯤ ꯏꯃꯥ ꯏꯁꯥ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯦ ꯇꯨ ꯁꯤꯗ ꯂꯦꯞꯇꯅ ꯂꯩꯔꯦ ꯏꯃꯥ ꯀꯩꯅꯣ ꯇꯧ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯧꯗꯣꯏꯅꯦ ꯍꯥꯡꯗꯣꯛꯑꯒꯦꯅ ꯆꯥꯊꯣꯛꯑꯣ ꯏꯃꯥ Hakadai sidore. Sana horo haibani. Ajare. Itu hakadare. Sidore. Kala peli. 시계 잘 먹고 근데 막 어떤 또 부비시랑 Hatoke. Na halage sidore. Ai sidore bani. 야, 나가는 Kana horo. Pare, pare. Kadai lumari. La lumari sila. Ako to, 이놈이 inom mo sakka. Piro tar. Ako to. Ang kaya dani ge. Tumma nila mo inom di. Ay, 또 예시. ꯍꯥꯎꯋꯤ ꯍꯥꯎꯋꯤ ꯏꯃꯥ ꯆꯥꯊꯣꯛꯑꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯁꯦ ꯆꯍꯤ ꯑꯃꯃꯨꯛꯇꯪ ꯊꯥꯖꯤꯜꯂꯛꯑꯕꯅꯤ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯗꯤ ꯏꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯄꯦꯟꯅ ꯅꯝꯃꯒ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯆꯔꯅꯤ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯄꯥꯝꯗꯕ ꯄꯛꯇꯦ ꯈꯟꯕ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯈꯟꯕ ꯃꯤ ꯃꯌꯥꯝꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯒꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯆꯥꯝꯃ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ Ai ꯇꯧꯖꯔꯅꯤ hakadare bidana. ꯑꯁꯤꯗꯤ ꯈꯨꯠꯇ ꯂꯣꯏ ꯈꯥꯝꯃꯤꯁꯤꯅꯦ ꯈꯨꯠꯇ ꯆꯪꯕ 맞아. ꯑꯩꯈꯣꯏ ꯃꯥ ꯇꯧꯔꯤꯁꯤꯅꯦ ꯐꯤꯕꯝꯁꯦ ꯃꯥ ꯃꯇꯣꯝꯗꯒ ꯑꯗꯨꯝ ꯄꯣꯟꯇꯦ ꯐꯨꯖ ꯏꯃꯥ Ha? ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯣ ꯃꯤ Ai am ꯁꯤ hakadai. ꯊ꯭ꯔꯣꯃꯣꯐꯣꯕ ꯂꯩꯕ꯭ꯔꯣ 네. ꯇꯩꯁꯟꯕꯤꯔꯣ ꯍꯣꯔꯦn ꯍꯥꯀꯠꯆꯔꯅꯤꯌꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯆꯥꯗꯗꯤ ꯅꯨꯡꯊꯤꯟ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯁꯨ Ai ꯈꯔ tume ꯕꯦꯔꯥ sidore ꯇꯧꯕꯅꯦ bani. 이루자가지고 Chalo. ako to loy. 짜고이 막 네. ꯆꯥꯛ ꯑꯃ ꯄꯤꯖꯅꯕ ꯁꯪꯒꯣꯝ ꯑꯃ ꯄꯤꯖꯅꯕ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯤꯁꯦ ꯑꯩꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯌꯥꯝꯗꯨꯅ ꯌꯦꯡꯖꯍꯧꯅꯅꯕ ꯍꯥꯏꯅ ꯇꯧꯖꯕꯅꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯁꯤ ꯃꯇꯦꯛ ꯈꯤꯇꯪꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯗꯤ ꯃꯇꯦꯛ ꯈꯛꯇꯅꯦ ꯌꯥꯝ ꯁꯥꯡꯉꯁꯨ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕꯅꯤꯅ ꯑꯁ ꯃꯇꯝ ꯁꯥꯡꯅ ꯃꯥꯡꯈ꯭ꯔꯖꯥꯠꯅꯤ ꯀꯩꯅꯣꯝ ꯆꯥꯅꯅꯕ ꯍꯣꯠꯅꯕꯁꯤꯗ ꯄꯨꯡꯈꯥꯏ ꯑꯃ ꯑꯗꯨꯝ ꯆꯪꯉꯤꯅꯤ ꯐꯨꯔꯛꯏꯅꯤ ꯀꯥꯝꯁꯤꯜꯂꯤꯅꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯅꯦꯕ ꯁꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯥꯌꯣꯛꯅꯔꯒ ꯅꯨꯡꯇꯤꯒꯤ ꯃꯁꯨꯁꯤꯡꯁꯤꯅ ꯁꯦꯕꯥ ꯇꯧꯖꯔꯤꯁꯦ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝ ꯉꯝꯖꯕ ꯅꯠꯇꯦ Zum so weiter.
ꯄꯥꯈꯪꯅꯤ ꯀꯥꯏꯅꯒ ꯀꯣꯏꯕ ꯆꯠꯀꯗꯕ ꯂꯥꯡꯒꯗꯕ ꯃꯇꯝꯗ ꯆꯠꯆꯄꯣꯟꯇꯦꯅꯤ ꯃꯕꯣꯛꯁꯤꯒꯤ ꯌꯦꯡꯉ ꯂꯥꯛꯏꯅꯤ ꯑꯗꯩ ꯑꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯃꯨꯡꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥ ꯃꯇꯝ ꯈꯔ ꯊꯕꯛ ꯇꯧꯔꯤ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯤ ꯄꯩꯈꯥꯗꯤ ꯊꯥꯔꯗꯤ ꯑꯩ ꯍꯥꯏꯗꯣꯛꯄꯗꯤ ꯑꯝꯇ ꯍꯥꯏꯗꯣꯛꯇꯦ ꯐꯣꯝꯗꯪ ꯀꯩ ꯍꯥꯏꯅꯤ ꯐꯣꯝ ꯊꯥꯖꯤꯟꯕꯗ ꯄꯩꯁా ꯀꯌꯥꯝ ꯂꯨꯄꯥ ꯀꯌꯥ ꯁꯨꯒ꯭ꯔꯤ ꯐꯣꯝ ꯊꯥꯖꯤꯟꯕ ꯐꯣꯝꯗ 500 ꯑꯗꯨ ꯑꯦꯛꯖꯥꯝ ꯊꯥꯔꯤꯁꯤ ꯌꯥꯝ ꯊꯥꯔꯦ ꯃꯄꯥꯟ ꯂꯝꯗꯁꯨ ꯆꯠꯂꯦ ꯃꯅꯤꯄꯨꯔꯗꯁꯨ ꯊꯥꯔꯦ ꯃꯈꯥꯡ ꯌꯥꯝꯅꯅꯤ ꯊꯥꯖꯔꯤꯁꯤ ꯀꯔꯤꯕꯨ ꯇꯝꯃꯤꯒꯦꯕ ꯈꯪꯗ꯭ꯔꯦ ꯑꯩ ꯈꯪꯉꯦꯕ ꯑꯗꯣ ꯏꯁꯣꯔꯁꯤꯅꯅꯦ ꯃꯕꯣꯛꯁꯦ ꯃꯣꯏ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯗꯤ ꯃꯕꯣꯛ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯔꯔꯣꯏꯅ ꯊꯕꯛꯁꯦ ꯐꯪꯍꯟꯗ꯭ꯔꯕ ꯈꯪꯗꯦ ꯃꯊꯥ ꯁꯥꯏꯅꯤ ꯃꯣꯏꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯍꯥꯒꯠꯆꯔꯤꯕ ꯑꯗꯣ ꯗ꯭ꯔꯥꯏ ꯑꯣꯏꯕ꯭ꯔꯥ ꯃꯣꯏꯕꯨ ꯀꯩꯅꯣꯝ ꯇꯩꯁꯟꯕꯤꯒꯦꯔꯥ ꯑꯩ ꯅꯍꯥꯟ ꯊꯥꯎ ꯁꯪꯉꯝ ꯌꯥꯝ ꯀꯟꯅ ꯍꯣꯠꯄ ꯌꯥꯔꯣꯏꯁꯤ ꯅꯥꯟꯁꯤ ꯅꯥꯜꯂꯨ ꯀꯩꯅꯣꯝ ꯑꯩ ꯇꯨꯝꯒꯦ ꯑꯩ ꯇꯨꯝꯊꯣꯛꯀꯦ ꯇꯨꯝꯃꯗꯕꯅꯤ ꯏꯃꯥ ꯁꯤ ꯆꯥꯁꯜꯂꯣ ꯑꯗꯨ ꯆꯥꯊꯣꯛꯑꯒ ꯍꯩꯅꯧꯗꯤ ꯈꯔ ꯄꯥꯝꯅ ꯆꯥꯔꯤꯅꯤ ꯃꯇꯝꯒꯤ ꯍꯩ ꯔꯥ ꯆꯝꯄ꯭ꯔꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯆꯝꯄ꯭ꯔꯥ ꯆꯥꯅꯤꯡꯕ꯭ꯔꯥ ꯑꯥꯎ ꯆꯥꯅꯤꯡꯗꯦ ꯇꯣꯛꯑꯒꯦ ꯅꯪ ꯆꯥꯕ ꯌꯥꯔꯣꯏ ꯑꯩꯁꯦ ꯀꯩꯅꯣ ꯅꯃꯥꯏ ꯈꯨꯄꯥꯛ ꯍꯦꯛ ꯂꯥꯎ ꯊꯥꯗꯔꯗꯤ ꯊꯥꯕꯤꯔꯣꯍꯦ ꯊꯥꯒꯦ ꯂꯥꯛꯑꯣ ꯊꯝꯃꯒꯦ ꯀꯔꯄ꯭ꯔꯦ ꯕ ꯅꯔꯥ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤ ꯀꯥꯏ ꯊꯥꯏ ꯃꯥꯡꯗꯅꯦ ꯇꯥꯅꯤꯡꯗꯦ ꯇꯝꯕꯔꯣ ꯉꯁꯥꯏꯒꯤ ꯙꯔꯃꯔꯥꯖꯥꯗꯣ ꯈꯪꯕ꯭ꯔꯣ ꯈꯪꯗꯦꯕ ꯙꯔꯃꯔꯥꯖꯥꯗꯣ ꯈꯪꯕ꯭ꯔꯕ ꯈꯪꯗꯦ ꯁꯤꯗ ꯍꯧꯕ ꯀꯥꯏ ꯂꯩꯕ ꯙꯔꯃꯔꯥꯖꯥꯗꯣ ꯑꯗꯨꯅ ꯉꯁꯥꯏ ꯍꯩꯅꯧ ꯄꯤꯔꯝꯕꯅꯦꯕ ꯙꯔꯃꯔꯥꯖꯥꯗꯣ ꯑꯗꯨꯅ ꯆꯥꯛ ꯆꯥꯎꯋꯦ ꯂꯣꯏꯔꯦ ꯂꯩꯇ꯭ꯔꯦ ꯆꯥꯒꯦꯁꯨ ꯂꯩꯔꯔꯣꯏ ꯁꯪꯒꯣꯝꯁꯨ ꯂꯣꯏꯈ꯭ꯔꯕꯣ ꯌꯥꯝ ꯆꯥꯏ ꯉꯁꯤꯗꯤ ꯉꯧꯕꯁꯤ ꯄꯨꯔꯥ ꯀꯥꯈ꯭ꯔꯦ ꯐꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯝꯃꯛꯀꯦ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯃꯣꯏ ꯌꯦꯡꯅꯤꯡꯗ ꯇꯣꯛꯑꯣ ꯑꯗꯨꯅꯦ ꯃꯣꯏ ꯌꯦꯡꯗ ꯇꯣꯛꯑꯣꯅ ꯍꯥꯏꯁꯤꯅꯦ ꯈꯣꯡ ꯍꯥꯝꯗꯣꯛꯄꯤ ꯈꯣꯡ ꯍꯥꯝꯕꯁꯦ ꯑꯗꯨ ꯏꯟꯁꯤꯟꯕꯁꯦ ꯐꯤ ꯊꯥꯒꯦ ꯑꯩ ꯁꯤ ꯈꯔ ꯆꯤꯡꯊꯣꯛꯀꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯝꯃꯣ ꯑꯩ ꯉꯁꯥꯏꯗ ꯊꯣꯛꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯨꯝ ꯅꯣꯡꯃꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯍꯥꯝꯗꯣꯛꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯏꯔꯕ ꯚꯤꯗꯤꯑꯣ ꯅꯝꯈꯤꯅꯦꯅ ꯑꯩꯅ ꯑꯩꯈꯣꯏꯅ ꯃꯁꯦ ꯌꯥꯝ ꯀꯦꯔꯒ ꯂꯩꯒꯟꯗꯦꯕ ꯑꯗꯨꯅ ꯑꯁ ꯃꯣꯏ ꯐꯣꯟ ꯄꯨꯡꯗꯣꯛꯇ ꯇꯧꯁꯤꯜꯂꯛꯏꯍꯦ ꯑꯩ ꯑꯝꯇ ꯃꯨꯊꯠ ꯆꯤꯟ ꯊꯤꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯅ ꯃꯁꯦ ꯌꯥꯝ ꯐꯖꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟꯗꯤ ꯂꯣꯏꯅꯃꯛ ꯕ꯭ꯂꯔ ꯆꯠꯍꯟꯒꯦ ꯍꯥꯝꯕꯤꯗꯣꯏꯅꯦ ꯈꯣꯡ ꯍꯥꯝꯕꯤꯗꯣꯏꯅꯦ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯇꯧꯒꯦꯀꯣ ꯑꯩꯁꯦ ꯃꯥꯏ ꯃꯤꯠꯀ ꯇꯥꯊꯣꯛꯑꯦꯗꯅ ꯍꯣꯏ ꯑꯗꯩ ꯈꯨꯠ ꯀꯩꯀꯥ ꯊꯥꯡꯗꯣꯛꯑꯦꯗꯅ ꯅꯪꯒꯟꯒ ꯇꯩꯊꯣꯛꯑꯦꯗꯅ ꯇꯩꯊꯣꯛꯄꯤꯔꯣ ꯇꯨꯝꯃꯦꯗꯅ ꯍꯣꯏ ꯇꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯌꯦꯗꯅ ꯅꯪ ꯃꯥꯟꯅꯒꯟꯗꯨꯁꯨ ꯈꯔ ꯀꯩꯅꯣ ꯇꯧ ꯅꯤꯖꯨꯟꯒ ꯇꯧꯔꯤꯉꯩꯁꯤꯗ ꯅꯣꯟꯗ ꯍꯜꯂꯒ ꯑꯝꯇ ꯍꯣꯠꯄꯤꯌꯣ ꯐꯃꯨꯡꯗꯣ ꯍꯧꯖꯤꯛ ꯍꯣꯠꯇ꯭ꯔꯣꯝꯅꯦ ꯏꯕꯨꯡꯉꯣꯁꯤ ꯈꯨ ꯁ꯭ꯋꯥꯏꯒꯤꯗ ꯈꯥꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅꯦ ꯍꯥꯏꯕ ꯀꯩ ꯈꯥꯝꯃꯝꯕ꯭ꯔꯗꯣ ꯁꯤꯔꯣ 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 ꯅꯠꯇꯦ ꯃꯊꯛꯇ ꯅꯪ ꯈꯨꯠ ꯂꯩꯒꯦ ꯁꯤꯗꯗꯤ ꯀꯩꯝ ꯇꯧꯗꯦ ꯃꯁꯥ ꯁꯤꯗꯁꯨ ꯈꯨꯏꯗ꯭ꯔꯤꯁꯤꯗꯤ ꯃꯥꯏꯒ ꯃꯈꯨꯠꯀꯗ ꯃꯈꯣꯡꯗꯤ ꯈꯨꯏꯗꯦ ꯅꯠꯇ꯭ꯔꯕ ꯀꯩꯅꯣ ꯃꯪꯅ ꯃꯪꯉ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩ ꯃꯣꯏ ꯊꯨꯛꯇꯣꯏꯌꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯝꯕꯔ 2 ꯇꯧꯕ꯭ꯔꯣ ꯉꯁꯤ ꯏꯃꯥ ꯈꯣꯡ ꯍꯥꯝꯅꯤꯡꯕ꯭ꯔꯣ ꯅꯝꯕꯔ 2 ꯇꯧꯅꯤꯡꯕ꯭ꯔꯣ ꯍꯣꯏ ꯇꯧꯅꯤꯡꯉꯤ ꯉꯔꯥꯡ ꯇꯧꯅꯤꯡꯉꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔ ꯃꯈꯣꯡ ꯃꯈꯣꯡ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯣ ꯑꯩ ꯂꯥꯛꯀꯅꯣ ꯍꯥꯏꯌꯦ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯀꯅꯥ ꯍꯥꯏꯅꯣ ꯃꯣꯏ ꯃꯄꯨꯅ 이놈 엄마 나 그거 또 보세요. 이마진 티가 뭐 그냥 이게 뒤에 숨도 ꯌꯥꯝ ꯁꯥꯏꯌꯦ 사다버니 잉해 ꯀꯣꯏꯗꯤꯗꯤ ꯌꯥꯝ ꯁꯥꯔꯛꯇꯦꯕꯣ 사드여봐 채치 많이 퍼먹 마 ꯅꯣꯔꯣꯛ ꯇꯥꯅꯤ ꯑꯩ ꯄꯣꯛꯄꯅꯤ 많이 한다 ꯁꯤꯗꯧꯔꯦ ꯑꯩ ꯁꯤꯔꯝꯃꯤ 그나 하이노 시주이더나 ꯑꯩꯅ ꯍꯥꯏꯕꯅꯦ 많이 잤어 이 이마ꯏ ꯄꯦꯝꯃ ꯀꯝꯗꯧꯏ 자 또, 이거! ꯑꯩ ꯍꯥꯠꯇꯣꯛꯄꯤꯔꯣ 저, 빠져. 쩔로 ꯀꯅꯥꯏ ꯍꯨꯝꯁꯤꯕꯨ 리오네 고! 상독으로 하나 떠오르는가 뭐 얘기라이네 마 얘기라이봐 나는 건도 떠오르봐 하나 봐로 두나 누가이브라 누나이 나이 누가이브로 나이 봐도 나로 얇아 tumagila tum바다 하이라이고 ay tumbiro tum바다 하이라이 누가 ay 이거 dito ba ne ay nanggan 나, 야, 뭐, 안 불러, 너. hold ya 나, 가 떠올봐.
푹 비로냐마. 래퍼 디시 그냥 타버리시. 아나기 푹기 서로 사이기 기노. 타박도 또비. tabakado. 동아이트라. Ngay. Tumagi. tumaya di na sintiga no. Suya ya italito ge. Ima. Hai bra. Ima. Ah. Ado nungaitro. Nung ay tira ka sa tawte. Hayeng tine. Nga taha wala ka jam-jam tau foksiko. Tawar ko kan. Kaigi. Nungaitro. Bito. Yang sai tu. sa di ya ini 띵고 동아이남네. Tingwa bro. Nakunot pero. Ina maman mo kun bari bada yi pe ba lo. Wala tuna. Kama pero si bani. 띵고는 허슬에 이러고 있구나 가자. Ima ada do ta Ay mo panati. Nang na hai ba. na sinti no imanya tumaya ba Ay la mani. Ima. Ha? Cinti ka no. Tire ka do ge. Ko hay da bani ima na. 몰라. Ha? Ngu man. Ya maka ay dai. kukumay po photo ni Nung ay bani. Nung ay trene. nga Ato ke. 래퍼를 성공하자. 어떻게라? Ah. 아레이 그렇지, 아레이. Sorry. ha Na halage. 손내요 손내요. phẩm gì cũng sao 손내요 봐. 손내요 타고. 손내요 타고 한번 그냥 하면 돼. 그거 내가 까노 공약 봐야 돼 공장 뺀 거지. Kasubi. 파워로 Na 공장. wala ba. 시 공야 디야. Ima. Na. Kamdo ni. Imo. 공약 봐야 돼 그만 Kongya jeta thok to di salai bang kara ni e. 남들 나와 있어 Pare. 진짜 시간이. Ato pa. 진짜 시간이. 이거 Sida bagi. Sida bagi. Amtang ka thadok toy ba. 치키든 탄 걸로 이거 되고 그니. 아니 안 할래요. 다 들어가나? 아니 상하면 이거 좀 이거 상으로. Ado ya. Nang wala. Ima. Ah. Kari ma ro no me. Betul ya. Mai ngang no ba. 낭에 이디 해요. Pure. Ima sire. Cuma ini. Ah. Ima. Ah. Kari ma chin no thiri du ba. Ini ini. Taning de ba. Zara dang sak zara. 어두레 또 이게 또. Ya maka deh. Hakaza bagi ne khong kham bi je. Hakaza phana ba. Lore hantang no loi chale. tum bên lại đây ngọc nó cũng thằng lộ Apa cara pak? là đi này gần Yare nungai da dulai de. Yare. là nó tới sai 상들하다네. à cô ba nhưng mà bay à đầm này Yare ina ma ya. 야, Kara bu to. xa đi yang Mana ya? Atau tidak? Itu. Hakaza do parani ma. Lo khang di khoi manang ngi wa myam se. Tahi da ba nga tani akoi myam se pap se da bani khoi na kong se. Shangwari ngai se no gi bet ka min myam se da mo ai kok che kai bana sire. Anta fuda ge se pama. 세이피하게. Se pama. 세이피하게. Sudah boleh. Sini. Nah. 바이바이 이게 좀. Atau ke? Halo. mà đi đây nó cũng nhá bay à đầm này cho nên 너 많이 상했어요. 나는 상관이 던져주려 봐야나. 당전라 Cuma gitu. 와 당전 Entah hati lo. 상도 하절라지 세 하절라지. 하절래. 나왜 한다고? 야 그러 야로 예. 다행히 또 말라지라. xe đi đâu 니한테 좋은 거 너희가 들어. 좋구나. vừa 야리야리 영상. phải đi cái đâu không cái nào không đồ chua đi đồ 야네 야네. Kalau 그걸로 씹어. Agalaji tumani nungai ni ngasidi. Semana kagak nathok tadi tadi. Pani tini tahu. Angang masa senti dia kau macam senti besi dah hari ada jadi dum hap kada ne. Ai je video je thamjan ning bane badu memory je full lor pani na hai chu kya hai jade bai. Laptop ka pai dana kai no ka taw bu chu hai tam ni na ba dum ka khale memory. Ma अरे वीडियो से शायद सुन चल लगे वीडियो से
ꯁꯤ ꯃꯆꯨꯁꯤꯡꯁꯤꯅ ꯂꯣꯏ ꯂꯣꯏꯁꯟꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯝ ꯌꯥꯎꯗꯦꯕ ꯁꯨꯝ ꯂꯣꯏꯁꯜꯂꯒꯦ